Hello, Assalamu alaikum, everyone. Mayam, ngasi karigumbo phongkara mayamda thamjage. Eramdamda leiriba ireijak pumnamakki mafamda ngasi aina thamjagadorisi. Aikoi yamna Manipurda divide and rule aduga communities amaga yengthinabagi mawongda som tawraga leiba. Masi mawongda ai karigumba phongkara thamjage. Mayam Manipurdagi any people lamana Manipur gi praja amana karigumba leibaki sanabado ero karigumba amado ero title pure natraga karigumba faba thabum tawre madu akhoi maitai nongsani pangal nongsani naga nongsani other nongsani hairoi cheba Manipur nongsani na haiseba si ai wakal mayamda khalaningi maramdi migi lamda ama fowa Tamil Nadu da laiba mising na Tamil gi nongsani haideba Tamil Nadu dagini natraga aikoi gi Hindu nongsani natraga Muslim nongsani haideba adudi Christian nongsani haideba adudi akoi Manipur da laiba sisu jati kun thamari manga lairibni sida any kana gumba amna aikoi Manipur gi title propasa aikoi Manipur gi nongsani na madu appreciate tawseba punba unity haragadi Manipur haiba sida Manipur all praja sing khrabane maitai haiba leite pangal haiba leite adai naga haiba leite loi Christian haiba leite sida sing khrabane ba aduna di mayamda ikoi gi wakhal apikpa wakhal ji khanda bida chawbada Manipur chawba wakhalda Manipur nongsani Manipur gi afaba tawbani na sumain chatseba aduga ikoi gi kari uba news sing da ikoi gi example all dia radio da ka tawriba mong sing sumba si tawbida ba ko yam nongai te masi fully condemn tawi matung tawbi gano aina namtharaga su natraga na kana go community samana major community amana minority community sam namtharaga su sorna lana jo henge habadu di dum helakane ba masi me koi thajaba thamsi aduga Manipur da any thabuk thoram da ikoi gi Maipur isi Manipur da gi yam khre world champion mangara oibe yaukre koi boxing da dadagi koi mirabai atop atop mayam kunjarani lai kre mayam ma si India gi leiriba India ka ikoi gi India country India laibak sina ngalak ki na appreciate to bagum basmain tawi hadagi koi football sabki si da koi gi India na final low base masida koi gi mayang macha singna jamba ga oiram ba natra kai thoram ga di pura India sin nin gane ba maram di Manipur dagi ikoi gi state dagi pick khaba state to dagi mioi nipan mapal yauraga tarin pan yauraga full play to bane na sana bane na match to da ajam bana su koi Manipur macha moina loina high level da sanai aduna ikoi appreciate to wi deba apo so post law thokra ni adu bo laibak Manipur da leiriba ikoi gi minister MLA sing aduga hujuji leiriba koi so sang sing mayam na su aikoi Manipur dagi yaururiba sarug yaururiba ichilina pumnamak Manipuri nongsa pumnamak maitai haiba leite pangal haiba leite Christian haiba leite pumnamak se masi achauba mana piraga appreciate tobiu amadi Manipur na koi satsi maitai yena saloisi pangal na saloisi apunbagi Manipur shanti oi henge haiba taragadi communities amakhakna leiba lebak natabane na apunba doina salhanji maduda shanti oi gene khanjai aduna mayamda sengna mantamsi chibisi yam sakolaba matamni aduna ekoi gi dharma jata yamna chinna nei koi geng thinabagi mawongda comment post tawnariba adudagi ngangnariba mayam singche masi tawbigano masi nei koi gi iramdam da awabagi machak hen oi halli nakhoi amana post tawbada nakhoi amana comment tawbada maram moraga mioi ba kya gi sentiment soi aduna yariba makoi communion oi ba wasing angbi daba aduga apunbagi unity oi bada afabada koi appreciate tawsi aduna handaki oina India gi koi gi final lawrakraba Sami captain Singamayum Sami captain na lusingba adagi akoi gi goalkeeper isilinaw sing loina all team ko yam phajana sana ki yam performance phajana amakhangna na team asi Sami ka kinna te loina makta credit ni loina makpo Manipur gi nongsa pum makpo kai khumna bu utsari am di thagachai aduna mayamda in ngasi haijening badi men oina aikoi Manipur gi any thabuk thoramda mai purpose akoi Manipur nongsa na chasi Manipur apunba da title chalhansi haibasi mayamda ai message sam katang pijage aduga aikoi pangan na du tawre maitai na du tawre adai Christian na du tawre masi chawroisi Manipur na du tawre chalhansi nai mayamda haige aduga laiba sigi aikoi gi engo India government na aikoi Manipur gi leiriba condition si adum sumain thamisi khoi gi manungda aikoi gi divide tawba jati bijati yam khaiba gi mawong ama
ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯇꯧ ꯇꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯇ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯁꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯃꯤꯔꯥꯏꯔꯒ ꯃꯅꯤꯄꯨꯔꯕꯨ ꯉꯁꯤ ꯆꯅꯥꯡ ꯇꯥꯕ ꯃꯈꯣꯏ ꯎꯐꯨꯟ ꯇꯥꯕ ꯃꯈꯣꯏ ꯑꯩꯈꯣꯏ ꯊꯝꯃꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯣꯏꯅꯃꯛꯇ ꯗꯤꯂꯦ ꯇꯧꯍꯜꯂꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕꯗꯒꯤꯅꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯄꯥꯉꯟꯅꯤ ꯑꯗꯨꯅꯤ ꯑꯁꯤꯅꯦꯅ ꯍꯥꯏꯗꯕꯤꯗ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅꯤ ꯂꯣꯏꯔꯦ ꯕꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯗꯕꯗꯩꯅꯤ ꯆꯥꯟꯁ ꯂꯧꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯑꯄꯨꯜꯕꯅ ꯄꯥꯡꯒꯟꯅꯤ ꯏꯔꯝꯗꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯇꯥꯏꯇꯜ ꯄꯨꯔꯛꯄꯗ ꯃꯅꯤꯄꯨꯔ ꯅꯣꯡꯁꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯦꯂꯨꯠ ꯇꯧꯁꯤ ꯍꯥꯏꯖꯔꯤꯕ ꯈꯔꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ